Lauthokchaba Skylark Music Band Head Office Kakching na sinduna Second State Level Open Manipuri Patriotic Song Competition Lakliba September gitang kunmapanda Library and Information Center Kakching gi Auditorium da pangthokjaragani. Competition asigi screening amadi aroiba form thajinbagi matamna September 12 faubani. Hena akupa maron gidamak 801-479-4541 amadi 7005888143 amadi 763094168 ta contact tawbiraknaba nisingjari.